ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯗ꯭ꯔꯕ ꯏꯁꯣꯡ ꯁꯣꯡꯕ ꯎꯃꯪ ꯑꯃꯒꯤ ꯀꯥꯆꯤꯜ ꯑꯃꯗꯅꯤ꯫ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ, ꯍꯦꯛ ꯌꯦꯡꯕꯗ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯈꯣꯏ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯐꯥꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯪꯕ ꯑꯣꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯩꯖꯥꯎ ꯍꯧꯒꯠꯂꯒ ꯃꯈꯣꯏ ꯃꯁꯦꯜ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ, ꯏꯅꯣꯏ ꯅꯣꯏꯕ, ꯏꯇꯦꯟ ꯍꯦꯛ ꯇꯦꯟꯕ, ꯌꯦꯡꯕꯗ ꯃꯥꯏꯔꯦꯟ ꯐꯝꯄ꯭ꯔꯦꯛ ꯃꯥꯟꯕ, ꯃꯕꯨꯛꯀ ꯇꯍꯤ ꯇꯍꯤ ꯀꯪꯕ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯐꯠ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯅꯤ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯌꯥꯝꯅ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯍꯧꯅ "ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ, ꯑꯩꯒꯤ ꯆꯥꯟꯅꯕꯤꯕꯨ ꯐꯥꯔꯤꯕ ꯅꯈꯣꯏ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯑꯩꯒꯤ ꯏꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯇꯥꯅ ꯇꯥꯅ ꯌꯦꯟꯗꯦꯝ ꯊꯔꯥꯛ ꯁꯣꯏꯕꯒꯨꯝ ꯁꯣꯏꯗꯠꯇꯨꯅ ꯑꯩꯒꯤ ꯆꯥꯟꯅꯕꯤꯒꯤ ꯂꯃꯟ ꯈꯨꯝꯂꯒꯦ꯫ ꯅꯊꯣꯏ ꯃꯆꯥꯁꯤꯡꯗꯣ ꯍꯤꯡꯅꯕ ꯆꯦꯟꯖꯍꯧ, ꯑꯗꯨꯕꯨ ꯆꯦꯜꯂꯕꯁꯨ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯇꯥꯟꯅꯗꯨꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯌꯥꯝꯅ ꯍꯥꯎꯇꯅ ꯅꯣꯛꯂꯒ ꯂꯩꯔꯤꯕ ꯃꯈꯣꯏ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯇꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯂꯩꯃꯥꯏ ꯑꯗꯨ ꯎꯐꯨꯜ ꯋꯪ ꯋꯪ ꯀꯥꯏ, ꯃꯐꯝ ꯑꯗꯨ ꯊꯛ ꯊꯛ ꯍꯦꯛ ꯅꯤꯛꯏ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯇꯝꯅ ꯊꯥꯡ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯅꯁꯨ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯐꯠ ꯉꯥꯛꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯊꯥꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯗ ꯌꯥꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯅ ꯁꯠ ꯃꯁꯥꯗꯨ ꯂꯣꯡꯊꯣꯛꯇꯨꯅ ꯌꯥꯟꯁꯤꯜꯂꯛꯂꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯊꯩꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯥꯡꯅ ꯌꯥꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯇꯨꯅ ꯊꯥꯡꯒꯠꯂꯒ ꯂꯩꯃꯥꯏꯗ ꯙꯝ ꯂꯥꯎꯅ ꯊꯥꯗꯩ꯫ ꯑꯁꯨꯝꯅ ꯇꯧꯕꯗ ꯂꯩꯃꯥꯏ ꯑꯗꯨ ꯂꯩꯀ꯭ꯔꯛ ꯁꯠ ꯍꯦꯛꯇ ꯆꯠꯂꯤ, ꯎꯐꯨꯜ ꯋꯪ ꯋꯪ ꯂꯥꯎꯅ ꯍꯦꯛꯇ ꯀꯥꯏ꯫ ꯁꯥꯐꯨ ꯑꯗꯨ ꯀꯟꯃꯟꯈꯤꯕꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯌꯥꯎꯅ ꯄꯥꯏꯊꯣꯛꯇꯨꯅ ꯎꯖꯥꯎꯁꯤꯡ ꯑꯗꯨꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯃꯇꯧ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯥꯡꯕꯨ ꯈꯔꯁꯨ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯃꯁꯥꯗꯨ ꯐꯤꯕꯝ ꯈꯖꯤꯛ ꯁꯦꯝꯗꯨꯅ ꯃꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯅ ꯃꯨꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕు ꯑꯐꯪ ꯑꯐꯪꯕ ꯇꯝꯊꯤꯅ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯅ ꯀꯤꯟꯅ ꯑꯃꯨꯛꯇꯪ ꯊꯤꯟꯕꯗ ꯃꯈꯣꯏ ꯅꯨꯄꯥ 4-5 ꯄꯨꯂꯞ ꯍꯦꯛꯇ ꯂꯣꯡꯈꯥꯛ ꯂꯣꯡꯉꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯐꯨꯗꯨꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯜꯂꯒ ꯊꯝꯂꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯅ ꯊꯨꯅ ꯌꯥꯡꯅ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯄꯤ꯫ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝ ꯑꯣꯏꯅꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯇꯞꯂꯞ ꯁꯨꯗꯨꯅ "ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯉꯁꯥꯏꯅ ꯀꯟꯕ ꯂꯥꯛꯇ꯭ꯔꯤꯗꯤ? ꯑꯩ ꯀꯌꯥꯝ ꯀꯤꯔꯝꯃꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯁꯤꯗꯤ ꯅꯪꯅ ꯀꯅꯥꯁꯨ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯩꯒꯤ ꯆꯥꯟꯅꯕꯤ, ꯂꯥꯎ ꯆꯠꯂꯁꯤ" ꯍꯥꯏꯅ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯃꯥꯅ ꯇꯞ ꯇꯥꯅ ꯐꯨꯔꯒ ꯊꯅꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯂꯛꯂꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯗꯨꯗꯤ ꯀꯤꯔꯗꯨꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ "ꯑꯩ ꯌꯥꯝ ꯀꯤꯌꯦ ꯅꯨꯡꯁꯤꯕ." "ꯀꯤꯒꯅꯨ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯆꯥꯟꯅꯕꯤ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯅ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯤ꯫ ꯑꯗꯨꯒ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯃꯃꯤꯠ ꯏ ꯀꯥꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯈꯨꯐꯨꯗꯨ ꯀꯔꯤꯝꯇ ꯀꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯍꯦ ꯄꯨꯀꯪꯕ, ꯃꯥꯏꯔꯦꯟ ꯐꯝꯄ꯭ꯔꯦꯛ ꯃꯥꯟꯕ ꯅꯤꯡꯊꯧ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯕ? ꯑꯩꯒꯤ ꯆꯥꯟꯅꯕꯤ, ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ, ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯅꯣꯏꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯧ ꯍꯥꯏꯕ" ꯍꯥꯏꯅ
khakna khakna noklambadagi yam sathiba magi sakphamda phat olaktuna magi manakta leplibi sakhenbi nupi adubu sat pawkatuna hururu leiduna nupasing aduda sakhenbi nupi aduna kauthahalami asumna ningthau puknoina yamna naiba maongda nupasing adubu putharami ningthau puknoi mahakna magi khomlen manglanda yam naiba maongda nupasing adubu puthabado taibang phawna phamung aduda tumna phunabagi maongda makhut kadu sat sat thangatuna makhong kadu phat phat kauraklammi matau aduda magi manakta humai humduna mabu tumba sangliba manai adudi ingak ngakna ningthau puknoi de yengduna kari ikoi ningthau na tawishina makhong gasi amuk so khangau kawi makhut gasi tawrisi mingoda kinnaga thinbagi maongni ni magisini nati ikoi ningthau gi sibu mamangda miga phunari basa yengbu phana nungairine sidi is masak sakta siga ngakra sibana nokpe mankai bisum mani gase suklap tawraga yam hautana masinga chingkhatlaga noktuna gasu taw san ko phibam mata draiwa masiki ningthau thibu kangsin tawrise tanjaduda laimarembi sanahanbidu ningthaugi kada sanglaklam adubu mapuroi ningthauna phamung aduda mamit usillaga makhong makhut pangkauda kauraga leirambadu ubada pakhatna haima karino tawriyu matawsidi iningthau kaidawbirage iningthau nanai nubina kauribase tabirabra iningthau haina mapuroibagi masadu nomduna hawdoi asumna magi loinabina masa nomduna hawdoraklabada ningthau puknoi mikap thoklaklammi iningthau wakhal tabirabra iningthauna nakhong nakhut pangkauda kauraga phiring pangchongda songlibudubu karigino manglaknariro iningthauba aibo manglaknarira iba karino ai hosiki mangdo hai mangla hosiki do kadai sakre aigi sakhen bisana biduna ai leiramdredi mangwoiriko aigi hosiki do kaidobiragi iningthau nanai nubigi pakhum pidana nado murum solibudubu karigino iningthaubu mangphattaba mangduna manglaknarurabro mangaknadida aduga karigino iningthauna nungthil pobopsida tumleni haina chumna khai khajing nungna phring pangchongda songlibudu kaino sum mangda hakchang sajel tawbagi chongphan tawbududa taibang phawna tarpoiromgani adugi oire iningthogina tawduda nanai nupidi nungsa thiruri karigino nangna nungsa thirurina iningthauna nupi somanbaduda iningthaubu nungsidaba kana amana iningthaugi thawai satnabo hotnaraklabra haidana khaluriba hira nang suwaridi aigi thawai satpa ngamgataba mi kanasu malem asida pokchiko ado nangna inakta sanglakpabu kari hainingena aingonda aduburo haina maraiga kollaga aibune iningthauna laimarembi oihanduna iningthauga phambal tongminaduna iningthauga punna leibak ngakninabasida leiriba iningthaugi nupisingsinga aingonda kalaktana aibune moina masak ithi khai yong hanupi mankai iningthaugi phambal oida phamduna leibak ngaklimi kaina tawja sarisya yengningde mitnai kainaga makhoi masen manaduna aigi maramda miwa nganglinine moinai bu yong hanupi mali kaina haibasidi ai khajik nungaite iningthau hera moine ta aigi laimarembi gi maramda miwa ngangba yabrado aine moibu saigi adu nang su thokro yong hanupi mankai suaida naraiga konsinara kari beining thawa kari suaide moine nangbo yong hanupi mali haibagi matung manau amok hana nongonda dumna haidana masil singdo umorok naisingi haibani oh adu haiba oire adudi phare nanai nubi ai amuk thoksakragi iningthau su wathabi hau haina thoki haujiktada ningthau puknoi sor asangba mokhondoktuna aigi nubi singsigi wakatsi kodokna su kungkreda yahak leiraga amamuk changlakani aduga mana du haiga ada haiga amuk tawrarani ama hek thokibaga amamuk changlaklani aduga mana aingonda adu hairai ada hairai amu wakatlarani nupi yam lonbasisu kok yam sabazat amagisu yana busatpad sidan aina
ꯅꯨꯄꯤꯒ ꯃꯈꯥ ꯇꯥꯅ ꯂꯣꯟꯖꯔꯔꯣꯏꯗꯅ ꯍꯦꯛ ꯈꯜꯂꯛꯏꯁꯦ ꯑꯗꯨꯕꯨ ꯅꯍꯥꯟ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯑꯩꯅ ꯎꯔꯛꯈꯤꯕꯤ ꯂꯝꯕꯤ ꯌꯧꯅ ꯐꯖꯕꯤ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥꯗꯨꯃꯗꯤ ꯑꯩꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯟꯗꯅꯗꯤ ꯇꯣꯛꯂꯣꯏ ꯃꯗꯨꯃꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯊꯨꯛ ꯂꯥꯎꯈ꯭ꯔꯦ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯁꯦ ꯐꯅ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯁꯦꯡꯂꯧ ꯁꯛꯇꯝ ꯍꯦꯟꯕꯤ ꯅꯨꯖꯥꯗꯨ ꯎꯔꯨꯕꯗꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯒꯤ ꯃꯤꯠꯇ ꯇꯤꯟ ꯀꯥꯡ ꯑꯣꯏꯅ ꯂꯣꯏꯅ ꯎꯔꯛꯏ ꯃꯗꯨꯒꯤ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯗꯨꯃꯇꯪꯒ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯜꯂꯒ ꯃꯈꯥ ꯇꯥꯅ ꯑꯩ ꯅꯨꯄꯤ ꯂꯣꯜꯂꯔꯣꯏꯒꯦ ꯃꯥꯅ ꯂꯣꯏꯁꯤꯜꯂꯒꯦ ꯀꯥꯟꯅꯗꯦ ꯍꯌꯦꯡꯃꯛ ꯃꯗꯨꯒꯤ ꯁꯦꯡꯂꯧ ꯁꯛꯇꯝ ꯍꯦꯟꯕꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯂꯥꯏꯅ ꯁꯨꯝꯍꯠꯄ ꯉꯝꯕꯤ ꯅꯨꯖꯥꯗꯣ ꯊꯤꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯒꯣꯜ ꯄꯥꯎꯃꯤ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯑꯩ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯑꯣꯛꯅꯅꯕ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯣꯏꯗꯅ ꯄꯥꯎꯖꯦꯜꯍꯜꯂꯨꯔꯒꯦ ꯑꯁꯤ ꯈꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯂꯦꯞꯂꯤꯕ ꯃꯅꯥꯏ ꯑꯗꯨꯗ ꯍꯩ ꯇꯥꯕ꯭ꯔꯥ ꯇꯥꯛꯄꯤꯌꯨ ꯅꯤꯡꯊꯧ ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯄꯥꯎꯃꯤ ꯊꯥꯗꯨꯅ ꯍꯌꯦꯡ ꯑꯁꯦ ꯅꯤꯡꯊꯧ ꯑꯩ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯩꯕꯨ ꯑꯣꯛꯅꯕ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯣꯏꯗꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯅꯕ ꯍꯥꯏꯔꯨꯁꯨ ꯐꯒꯅꯤ ꯅꯤꯡꯊꯧ ꯍꯥꯏꯔꯝꯗꯨꯅ ꯃꯅꯥꯏ ꯑꯗꯨ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯗꯣ ꯃꯇꯨ ꯀꯨꯟꯊ꯭ꯔꯥ ꯂꯩꯔꯤꯁꯤꯃꯛꯇꯗ ꯅꯨꯄꯤ ꯑꯃꯁꯨ ꯂꯣꯟꯒꯦ ꯈꯜꯂꯤ ꯃꯥ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯍꯦꯜꯂꯥꯏ ꯁꯤꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦꯗꯤ ꯈꯟꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯨꯄꯤ ꯂꯣꯟꯗꯣꯏꯗ ꯇꯧꯔꯒ ꯂꯩ ꯑꯩꯅꯒ ꯃꯥꯒꯤ ꯃꯇꯨ ꯑꯣꯏꯔꯝꯃꯗꯤ ꯊꯥꯡ ꯑꯃꯅ ꯃꯕꯨꯛ ꯑꯀꯪꯕꯁꯤꯗ ꯊꯤꯟꯗꯠꯂꯒ ꯑꯩꯕ ꯍꯥꯠꯀꯗꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯗꯥꯏ ꯑꯃꯗꯅꯤ ꯁꯨꯡ ꯐꯤꯔꯥꯜ ꯁꯥꯔꯕꯤ ꯌꯦꯡꯕꯗ ꯂꯩꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯏꯉꯥꯂꯩ ꯃꯈ꯭ꯋꯥꯡꯗ ꯁꯅꯥꯕꯨꯟ ꯑꯃ ꯌꯦꯞꯇꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯔꯛꯂꯝꯃꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯀꯨꯆꯨꯗꯨꯗ ꯁꯪꯕꯥꯟꯅꯕ ꯃꯆꯨꯗ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯅ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯍꯛꯄ ꯐꯅꯦꯛ ꯑꯃ ꯁꯦꯠꯇꯨꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯗ ꯁꯪꯕꯥꯟꯅꯕ ꯃꯆꯨꯒꯤ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯍꯛꯄ ꯐꯤ ꯑꯃ ꯏꯟꯕꯗꯨꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯒꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯏꯪꯅ ꯂꯦꯝꯅ ꯅꯤꯡꯊꯤꯖꯩ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯕꯤꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤ ꯄꯤꯛꯇꯛ ꯇꯧꯕ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯃꯁꯨ ꯌꯦꯠꯀꯤ ꯅꯥꯞꯄ ꯑꯗꯨꯗ ꯁꯤꯜꯂꯤ ꯃꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯄꯨ ꯄꯥꯜꯂꯕꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯆꯦꯠ ꯁꯝꯕꯨꯜ ꯄꯨꯜꯂꯤ ꯐꯅꯌꯥꯝꯅꯗꯤ ꯆꯥꯎꯏ ꯃꯍꯥꯛꯀꯤ ꯁꯝꯕꯨꯜ ꯑꯗꯨ ꯃꯁꯤꯅ ꯃꯥꯒꯤ ꯐꯖꯕꯒꯤ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯄꯒꯨꯝꯁꯨ ꯇꯧꯏ ꯅꯥꯃꯤꯕ ꯃꯥꯂꯪ ꯃꯥꯅ ꯂꯤꯔꯤ ꯍꯨꯝꯂꯛꯄꯗ ꯂꯨꯃꯥꯡꯒꯤ ꯁꯝꯂꯥꯡ ꯈꯔ ꯑꯗꯨꯅ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯏꯉꯥꯂꯩ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨ ꯅꯥꯞꯄꯗ ꯊꯦꯠꯆꯤꯜꯂꯤ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯂꯝꯍꯦꯟꯕꯤ ꯁꯝꯂꯥꯡꯁꯤꯡꯗꯨ ꯑꯃꯨꯛ ꯃꯥꯏꯊꯣꯡꯗ ꯋꯥꯏ ꯇꯥꯔꯛꯏ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯕꯗ ꯏꯉꯥꯂꯩ ꯑꯋꯥꯕ ꯑꯃ ꯍꯦꯛ ꯑꯣꯏꯖꯩ ꯃꯇꯧꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯝꯍꯦꯟꯕꯤ ꯁꯝꯂꯥꯡꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯅꯨꯖꯥꯒꯤ ꯅꯥꯞꯄꯗ ꯊꯦꯠꯆꯤꯟꯖꯒꯦ ꯍꯥꯏꯕꯕꯨ ꯌꯥꯕꯤꯔꯣꯏꯗ꯭ꯔꯣ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯏꯉꯥꯂꯩ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯝꯃꯤ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯏꯉꯥꯂꯩ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯀꯔꯤ ꯆꯥꯒꯦ ꯆꯒꯠꯅꯩꯅꯣ ꯄꯛꯆꯗꯦꯀꯣ ꯌꯥꯝꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯆꯒꯠꯅꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯆꯒꯠꯅꯔꯨꯕꯁꯨ ꯅꯠꯇꯕꯁꯤꯕꯣ ꯄꯛꯆꯒꯦꯔꯥ ꯄꯛꯆꯔꯣꯏꯔꯥ ꯑꯩꯗꯤ ꯆꯒꯠꯅꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯈꯔꯗꯨ ꯈꯣꯝꯒꯠꯄꯤꯗꯨꯅ ꯅꯥꯞ ꯑꯗꯨꯗ ꯊꯣꯛ ꯊꯦꯠꯆꯤꯟꯕꯤ ꯑꯗꯨꯒ ꯀꯗꯥꯏ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯣ ꯑꯩ ꯄꯨꯕꯤꯒꯦ ꯌꯥꯔꯅꯤ ꯑꯩ ꯁꯨꯝ ꯄꯨꯔꯒꯦ ꯅꯪ ꯋꯥꯅꯤꯁꯦ ꯑꯩ ꯄꯨꯕꯤꯒꯦ ꯍꯥꯏꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯂꯧꯗꯨꯅ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯁꯣꯛꯄ ꯌꯥꯕ ꯏꯁꯤꯡꯁꯤꯕꯨ ꯅꯪꯁꯤꯗꯤ ꯅꯪꯍꯧꯔꯣꯏꯗꯧꯗꯧꯅ ꯕꯔꯕꯛ ꯍꯦꯛꯇ ꯁꯣꯛꯂꯒ ꯂꯩꯔꯝ ꯑꯔꯦꯝꯕꯗ ꯅꯁꯥ ꯋꯥꯅꯕ ꯌꯥꯝ ꯁꯤꯜꯂꯤ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯃ ꯁꯣꯛꯄꯗꯕꯨ ꯀꯌꯥꯝ ꯋꯥꯅꯤ ꯍꯥꯏꯒꯦ ꯑꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯋꯥꯕ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯄꯪꯕꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯃꯃꯥ ꯍꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯕꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯔꯨꯝ ꯑꯌꯥꯡ ꯊꯥꯡ ꯈꯨꯠ ꯇꯧꯕꯁꯦ ꯅꯪ ꯑꯃꯗꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯅꯅꯤ ꯑꯩꯅ ꯊꯕꯛ ꯑꯋꯥꯕ ꯇꯧꯒꯅꯨ ꯑꯔꯨꯝ ꯑꯌꯥꯡ ꯊꯥꯡ ꯈꯨꯠ ꯇꯧꯒꯅꯨꯅ ꯍꯥꯏꯔꯤꯁꯦ ꯌꯥꯔꯤꯈꯩ ꯄꯣꯊꯥꯔꯒ ꯂꯩ ꯅꯁꯥ ꯋꯥꯍꯟꯒꯅꯨꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯃꯣꯏꯇꯥꯗ ꯃꯤ ꯈ꯭ꯋꯥꯏꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ಮಿರೋꯟꯕ ꯀꯥꯟꯗ ꯃꯣꯏꯇꯥꯗꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯑꯁꯤꯒꯨꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯒꯗ꯭ꯔꯥ ꯃꯤꯒꯤ ꯋꯥꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪꯁꯦ ꯌꯥꯝ ꯋꯥꯍꯟꯅꯤꯡꯗꯦ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯤ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯗꯣ ꯑꯣꯏꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯇꯥꯡꯅ ꯇꯣꯝꯊꯤꯟ ꯆꯥꯖꯕꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃꯅꯤꯅ ꯏꯁ ꯋꯥꯍꯩꯒꯗꯤ
ꯑꯁꯦꯡꯕꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯕꯁꯤꯐꯥꯎ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅꯒ ꯃꯤꯐꯝꯗꯒꯤ ꯃꯨꯟꯈꯤꯒꯗ꯭ꯔꯥ ꯀꯥꯏꯅ ꯄꯥꯈꯠꯄꯒꯁꯨ ꯌꯥꯎꯔꯛꯏ ꯑꯁꯤꯕ ꯋꯥꯅꯤꯅ ꯍꯥꯏꯅꯤꯗꯣꯅ ꯍꯥꯏꯔꯤꯁꯦ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯏꯀꯥꯏꯕꯤꯗꯤ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯕꯩꯗꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯝꯕꯤꯗꯨꯗ ꯋꯥꯔꯤ ꯇꯧꯗꯨꯅ ꯆꯠꯂꯤꯉꯩ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯂꯥꯛꯂꯝꯃꯤ ꯇꯥꯎ ꯇꯥꯎ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯁꯅꯥ ꯈꯣꯡꯂꯦꯡꯂꯛꯀꯗꯧꯔꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯏꯅꯤꯡꯊꯧꯕꯨ ꯑꯣꯛꯅꯕ ꯊꯣꯛꯂꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯇꯕ ꯌꯥꯎꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯀꯔꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯂꯥꯛꯀꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯂꯨ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯅꯨꯄꯥꯗꯤ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯂꯛꯄ ꯌꯥꯗꯕ ꯖꯥꯠ ꯃꯣꯏꯒꯤꯁꯤꯕꯨ ꯅꯨꯄꯤꯈꯛ ꯑꯣꯏꯔ ꯖꯥꯠꯂꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯅꯤꯡꯊꯧ ꯂꯥꯛꯀꯅꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯂꯛꯑꯣꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯈꯛꯇꯗ ꯑꯇꯝꯅꯅ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯂꯛꯑꯣꯏ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯦ ꯅꯨꯄꯤꯗ ꯈꯔ ꯆꯣꯞꯄ ꯃꯥꯜꯂꯤꯗ ꯃꯣꯏꯇꯥꯗꯗꯤ ꯃꯇꯝ ꯈꯔ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕꯅꯤꯅ ꯏꯅꯤꯡꯊꯧꯒꯤ ꯂꯤꯆꯠ ꯈꯔꯗꯤ ꯈꯪꯂꯝꯒꯅꯤ ꯈꯔꯗ ꯅꯠꯇꯦ ꯃꯥꯒꯤ ꯂꯤꯆꯠ ꯄꯨꯝꯕ ꯈꯛ ꯅꯨꯄꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯆꯣꯞꯄ ꯅꯤꯡꯊꯧ ꯃꯗꯨꯒꯤ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅꯈꯩ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯎꯕ ꯌꯥꯗꯕ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯅꯤꯡꯊꯧꯅꯤꯗ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯈꯝ ꯊꯦꯡꯅ ꯋꯥꯔꯤꯕꯁꯦ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯒꯤ ꯂꯩꯕꯥꯛ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯝꯇ ꯂꯩꯇꯕꯅꯤ ꯃꯥꯒꯤ ꯍꯩꯕꯕꯨ ꯅꯨꯄꯤ ꯌꯥꯝ ꯂꯣꯟꯕꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯍꯩꯅꯗꯦꯍꯦ ꯑꯗꯣ ꯃꯣꯏ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯁꯦ ꯅꯨꯄꯤꯗꯤ ꯌꯥꯝ ꯆꯣꯞꯄ ꯖꯥꯠꯅꯤꯀꯣ ꯑꯗꯨꯗꯤ ꯍꯥꯏꯅꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯁꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣꯗꯨꯃꯗꯤ ꯌꯥꯝ ꯐꯕꯅꯤ ꯃꯥꯗꯤ ꯏꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒꯁꯨ ꯌꯥꯝꯅ ꯈꯦꯠꯅꯕꯅꯤ ꯃꯍꯥꯛꯇꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯈꯟꯖꯕ ꯃꯤꯁꯛꯅꯤ ꯀꯔꯤꯒꯨꯝꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯋꯥꯠꯄ ꯂꯩꯇꯕ ꯂꯩꯕꯥꯛ ꯍꯥꯏꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯊꯥꯖꯩ ꯁꯣꯝꯗꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯏꯁꯤꯡ ꯁꯣꯛꯂꯤꯕꯗꯨꯗ ꯍꯅꯨꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯥꯏ ꯂꯩꯁꯥꯕꯤ ꯁꯥ ꯍꯧꯖꯤꯛ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯂꯥꯛꯑꯝꯕꯗꯨ ꯅꯣꯏ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯥ ꯅꯣꯏꯅꯦ ꯍꯌꯦꯡꯗꯤ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯀꯗꯣꯏꯅꯤ ꯀꯥꯏꯅ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯀꯦꯁꯤꯟꯗꯅ ꯇꯧꯔꯨ ꯂꯥꯛꯎꯅꯨꯀꯣ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯇꯨꯌꯥꯝ ꯊꯤꯕ ꯃꯤꯠ ꯌꯥꯝꯕ ꯅꯤꯡꯊꯧꯗꯨꯅ ꯐꯖꯩꯌꯦꯗꯅ ꯐꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯀꯣꯅꯨꯡꯗ ꯄꯨꯖꯈꯤꯁꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯃꯤꯇꯥꯔꯛꯇꯅꯕ ꯅꯁꯛ ꯐꯖꯕꯁꯤꯡꯗꯣ ꯊꯤꯅꯕ ꯍꯃꯣꯛ ꯇꯩꯁꯤꯜꯂꯒ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯎ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤ ꯍꯌꯦꯡ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯀꯅꯤ ꯈꯟꯕꯗ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤꯅ ꯍꯤꯛꯇꯣꯛꯄꯁꯨ ꯌꯥꯔꯣꯏ ꯂꯥꯏꯃ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ ꯇꯜꯂꯨꯅꯨ ꯑꯕꯣꯡꯅ ꯍꯥꯏꯔꯤꯕꯗꯨꯗ ꯇꯧ ꯅꯨꯄꯤ ꯐꯖꯕꯤ ꯎꯕ ꯌꯥꯗꯕ ꯅꯤꯡꯊꯧꯅꯤ ꯑꯗꯨꯅ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯊꯤꯅꯕ ꯍꯃꯣꯛ ꯇꯩꯁꯤꯜꯂꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯦ ꯅꯨꯄꯤꯗꯤ ꯑꯣꯀꯥꯛ ꯆꯣꯞꯄꯅꯤ ꯃꯥꯅ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯈꯩ ꯅꯤꯡꯊꯧ ꯎꯞꯄ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯄꯥꯝꯖꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯔꯕꯗꯤ ꯃꯥꯒꯤ ꯃꯇꯨ ꯑꯣꯏꯒꯦ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯣꯏꯔꯝꯅꯤ ꯑꯁ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯤꯡꯊꯧꯁꯤꯕꯨ ꯀꯔꯝꯕ ꯅꯤꯡꯊꯧꯅꯣ ꯈꯪꯗꯦ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯝꯇ ꯎꯕ ꯌꯥꯗꯕ ꯃꯃꯤꯠꯇꯨꯗ ꯎ ꯃꯣꯔꯣꯛ ꯅꯣꯏꯁꯤꯜꯂꯒ ꯐꯒꯗꯝꯅꯤ ꯁꯣꯝꯗ ꯌꯨꯝ ꯑꯃꯗꯅꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯨꯝꯄꯥꯟ ꯈꯪꯗꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯌꯦꯡ ꯅꯤꯡꯊꯧ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯂꯛꯑꯣꯏꯗꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯂꯥꯛꯂꯤꯕꯁꯦ ꯁꯣꯏꯗꯅ ꯅꯤꯡꯊꯧꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯒꯗꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯅꯪꯅꯦ ꯍꯌꯦꯡꯗꯤ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯐꯖꯅꯕ ꯈꯔ ꯀꯦꯁꯤꯜꯂꯒ ꯃꯍꯤꯡꯒꯥꯗꯣ ꯎꯗꯅꯕ ꯀꯔꯤꯅꯣꯈꯔ ꯇꯩꯁꯤꯟ ꯅꯥꯟꯁꯤꯜꯂꯒ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯎ ꯀꯅꯥ ꯈꯪꯅꯤ ꯅꯤꯡꯊꯧꯅ ꯍꯣꯛ ꯍꯦꯛ ꯏꯆꯥꯕꯨ ꯄꯥꯝꯂꯛꯇꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯔꯣꯒ ꯀꯥꯏꯗꯅ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯅꯅꯦ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯍꯟꯒꯨꯝꯁꯤ ꯏꯃꯥ ꯅꯆꯥ ꯑꯩꯁꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯁꯨ ꯅꯨꯄा फंग्रसु मधुकी तुयाम थिबा निंगथौदुगी नुपीदी ओइबे सुंगम ngमोइ मागी नुपी ओइदौ सरुक पुंसी सुपा लैसाबी अरिबी खुमुथोकपी युमपान खंगदबे दम ओइनग लैजरगे पंगनुनिया पंगमी नंगबो इमाना हारिसि लौने न पुंसी सुपा न युमपान खंगदना लैदोइ सरुकपुदी तुयाम थिबो ओइगेरा करी ओइगेगे निंगथौगी तालोइ ओइहौबदुना फत्रा हाइवानी होइदिनिया मधु पामदेबा पामद्रदि पामद्रे असुकोइना आइना लैसाबी अरिबी ओइरक्लिसिबु तुयाम थिबा निंगथौदुगी नुपी ओइनबरो ngमजद्रे आइदि पामजदे हाइबा कइनिगे मसिदे
ꯃꯥꯒꯤꯗꯃꯛ ꯐꯅꯕ ꯍꯥꯏꯕꯤꯔꯤꯕ ꯋꯥꯁꯤ ꯂꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯏꯔꯥꯏ ꯂꯥꯏ ꯉꯝꯗꯦ ꯄꯥꯝꯗꯦ ꯒꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯦ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯠꯇꯗꯅ ꯁꯨꯛ ꯁꯥꯔꯒ ꯂꯩꯗꯧ ꯁꯔꯨꯛ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯍꯧ ꯍꯥꯏꯕꯤꯕꯅꯤꯅꯦ ꯍꯣ ꯏꯃꯥ ꯑꯣꯏꯅ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯨꯔꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕꯤꯔꯛꯑꯅꯨ ꯑꯁꯨꯝꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯏꯃꯨꯡ ꯈꯨꯗꯤꯡ ꯅꯤꯡꯊꯧ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅ ꯅꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠ ꯆꯥꯗꯨꯅ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯅꯍꯥ ꯅꯣꯡꯃ ꯃꯥꯅ ꯀꯩꯊꯦꯜꯗ ꯎꯈꯤꯕꯤ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯅꯥ ꯈꯣꯡꯂꯦꯡꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯔꯝꯆꯠ ꯃꯨꯟꯅ ꯈꯪꯂꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯂꯛꯄꯗ ꯇꯔꯨ ꯇꯅꯥꯅ ꯀꯦꯅ ꯃꯧꯅ ꯊꯣꯛꯂꯛꯄꯒꯤ ꯃꯍꯨꯠ ꯃꯁꯛꯁꯤꯡ ꯑꯗꯨ ꯊꯤꯅꯕ ꯍꯥꯃꯣꯛ ꯇꯩꯁꯤꯟꯕ ꯌꯥꯎ ꯃꯩꯇꯥꯟ ꯌꯦꯛꯁꯤꯟꯕ ꯌꯥꯎ ꯇꯧꯗꯨꯅ ꯁꯥꯃꯣꯠ ꯈꯣꯏꯃꯣꯠꯅꯅ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯂꯝꯃꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯑꯥꯗ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯂꯒ ꯂꯥꯛꯂꯤꯁꯤꯕꯨ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯣꯛꯂꯣ ꯃꯨꯆꯤꯟ ꯃꯨꯔꯗꯅ ꯏꯅꯣꯏ ꯅꯣꯏꯔꯗꯅ ꯅꯠꯇꯦ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯑꯣꯛꯅꯣ ꯍꯥꯏ ꯋꯥꯅꯤ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯂꯤꯕꯁꯤꯕꯣ ꯏꯅꯦ ꯋꯥꯗꯨ ꯇꯞꯅ ꯉꯥꯡꯉꯨ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯥꯈꯤꯅꯤ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯅꯤ ꯑꯣꯛ ꯅꯠꯇꯦ ꯏꯍꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧꯗꯨ ꯑꯣꯏꯔꯦꯀꯣ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯂꯤꯕꯁꯤꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯛꯅꯣ ꯇꯕꯪ ꯇꯕꯪ ꯂꯥꯎꯔꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯂꯒ ꯆꯠꯂꯦꯗꯅ ꯈꯜꯂꯨꯔꯤꯅꯤ ꯑꯗꯨꯒꯗꯤ ꯏꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯁꯤꯗꯤ ꯃꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯊꯤꯕꯣꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯔ ꯃꯥꯜꯂꯦ ꯃꯕꯨꯛꯀꯁꯦ ꯍꯣꯏꯇ꯭ꯔꯤꯃꯨꯛ ꯀꯪꯂꯗꯅ ꯊꯥ ꯁꯨꯔꯕꯤꯕꯨ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤ ꯃꯕꯨꯛ ꯈꯨꯀꯪꯁꯤꯗꯤ ꯏꯁ ꯑꯗꯨꯒꯁꯨ ꯌꯦꯡꯉꯨꯅꯦ ꯃꯁꯛ ꯏꯊꯤ ꯊꯤꯈꯩ ꯅꯤꯡꯊꯧꯅꯦ ꯁꯥꯔꯗꯅ ꯁꯅꯥ ꯂꯤꯀꯣꯟ ꯑꯔꯩꯈꯩ ꯁꯤꯖꯤꯜꯂꯒ ꯁꯥꯃꯨ ꯃꯊꯛꯁꯤꯗꯒ ꯐꯝꯗꯦꯡꯂꯗꯅ ꯐꯤꯕꯝ ꯃꯇꯥꯁꯤꯒ ꯁꯦꯟꯐꯨ ꯍꯦꯛ ꯃꯥꯟꯈꯩ ꯏꯅꯦ ꯅꯪꯕꯨ ꯅꯪꯒꯤ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪꯗꯨ ꯉꯥꯡꯉꯅꯣꯏ ꯋꯥꯅꯦ ꯏꯅꯤꯡꯊꯧꯅ ꯇꯥꯔꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯃꯤ ꯏꯅꯦ ꯅꯪꯕꯨ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯗꯣ ꯀꯩꯅꯣ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯔꯤꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯃꯃꯥꯏꯒꯁꯤꯅ ꯃꯩꯇꯥꯟꯃꯨꯛ ꯃꯨꯕꯒꯁꯨ ꯌꯥꯎꯔꯤ ꯊꯤꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯃꯆꯤꯟ ꯃꯨꯔꯗꯅ ꯃꯇꯥꯏ ꯁꯨꯗꯥꯏꯅꯔꯗꯅ ꯁꯤꯃ ꯐꯖꯩꯗꯅ ꯈꯟꯗꯣꯛꯄ ꯌꯥꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯄꯨꯂꯞ ꯕꯣꯔꯥ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯇꯨꯔꯦꯜꯗ ꯍꯨꯟꯊꯈꯤꯕꯅ ꯐꯕꯖꯥꯠꯅꯤ ꯀꯩꯗꯧꯔꯨꯅꯤ ꯃꯣꯏꯒꯨꯝꯕꯤ ꯑꯊꯤꯕꯤꯁꯤꯡꯁꯤꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯒ ꯆꯥꯕ ꯇꯤꯡꯅꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯁꯥꯃꯨ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯅꯍꯥ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯃꯥꯅ ꯎꯈꯤꯕꯤ ꯁꯦꯡꯂꯧ ꯁꯛꯇꯝ ꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄꯤ ꯁꯦꯡꯂꯧ ꯍꯦꯟꯕꯤ ꯅꯨꯖꯥꯗꯣ ꯁꯣꯏꯗꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕు ꯑꯣꯛꯄ ꯃꯤꯌꯥꯝ ꯃꯔꯛꯇ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯑꯩꯅ ꯉꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯍꯟꯈꯤꯕꯗꯨ ꯇꯥꯍꯧꯗ꯭ꯔꯤꯕ ꯖꯥꯠꯂ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯊꯑꯣꯏꯅ ꯊꯣꯛꯂꯛꯑꯣꯏꯗꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯎꯄꯝꯕ ꯎꯅꯥ ꯂꯣꯡꯊꯣꯛꯇꯨꯅ ꯂꯣꯡꯂꯝꯕ ꯎꯅꯥ ꯎꯞꯁꯤꯟꯗꯨꯅ ꯃꯥꯕꯨ ꯐꯪꯅꯕ ꯑꯩꯅ ꯊꯤꯒꯅꯤ ꯑꯩꯒꯤ ꯂꯥꯟꯃꯤꯁꯥ ꯅꯣꯏ ꯇꯥꯞ ꯍꯧꯖꯤꯛꯃꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯑꯣꯛꯄ ꯊꯣꯛꯂꯛꯇꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯁꯨ ꯃꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯐꯥꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯐꯪꯂꯕꯗ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯟꯊꯕ ꯇꯧꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯂꯛꯇꯕ ꯅꯨꯄꯤꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯟꯃꯤ ꯈꯔꯅ ꯑꯍꯜ ꯅꯨꯄꯤ ꯑꯃꯕꯨ ꯆꯞꯄꯣꯏ ꯊꯥꯡꯕꯣꯏ ꯇꯧꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯩꯕꯨ ꯊꯥꯗꯣꯛꯎꯅꯦꯍꯦ ꯊꯣꯔꯥꯏ ꯃꯆꯥ ꯁꯥ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯊꯥꯡꯗꯨꯅ ꯄꯨꯔꯤꯗꯤ ꯑꯩꯕు ꯊꯥꯗꯣꯛꯎ ꯐꯥꯒꯅꯣꯏꯃꯤꯍꯦ ꯍꯩꯃꯥ ꯑꯩꯅ ꯍꯥꯏꯁꯤꯃꯨ ꯑꯣꯏꯗꯅ ꯇꯗꯧꯅ ꯁꯨꯝ ꯑꯩꯕꯨ ꯊꯥꯡꯉꯤꯅꯦꯍꯦ ꯑꯣ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯑꯩꯅ ꯍꯥꯏꯕ ꯇꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯏꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯍꯩ ꯆꯣꯡꯒꯅꯨꯅꯤ ꯍꯅꯨꯕꯤ ꯅꯪꯕꯣ ꯀꯔꯤ ꯍꯅꯨꯕꯤꯅꯣ ꯁꯤꯕꯣ ꯆꯣꯡꯒꯅꯣꯏ ꯋꯥꯅꯦ ꯁꯨꯝ ꯆꯣꯡꯉꯤꯅꯦ ꯃꯁꯤ ꯗꯣꯛ ꯑꯥꯎꯅꯤꯛ ꯂꯩꯃꯥꯏꯁꯤ ꯊꯥꯗꯔꯗꯤ ꯏꯍꯦ ꯍꯥꯏꯔꯤꯁꯦ ꯉꯝꯃꯗꯤ ꯊꯥꯗꯧꯅꯦ ꯌꯥꯛꯄꯣ ꯅꯥꯀꯣꯛꯇꯨꯗ ꯐꯅꯦꯛꯁꯦ ꯂꯧꯊꯣꯛꯑꯒ ꯀꯨꯞꯀꯦ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏ ꯃꯇꯥ ꯑꯃꯒꯤ ꯑꯍꯜꯅꯤ ꯃꯁꯤ ꯑꯍꯜꯁꯤꯗꯤ ꯀꯥꯟꯅꯗꯦ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯌꯥꯡꯅ ꯄꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯅꯝꯗꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯕు ꯆꯞꯄꯣꯏ ꯊꯥꯡꯕꯣꯏ ꯇꯧꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯏꯅꯤꯡꯊꯧꯕꯨ ꯑꯣꯛꯄ ꯊꯣꯛꯂꯛꯇꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯄꯨꯖꯔꯛꯂꯤꯕꯅꯤ ꯏꯁꯥ ꯐꯥꯎ ꯆꯩꯁꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯄ ꯉꯝꯗ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯌꯥꯛꯅ ꯀꯔꯝꯍꯥꯏꯅ ꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯅꯣ ꯁꯤꯒꯩꯖꯟ ꯅꯣꯏꯕꯣ
ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯕꯨ ꯀꯔꯝꯅ ꯏꯅꯤꯡꯊꯧ ꯑꯣꯛꯄ ꯊꯣꯛꯂꯛꯎ ꯍꯥꯏꯔꯤꯅꯣ? ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯇꯧꯔꯤꯁꯤꯕꯨ? ꯑꯗꯨꯝ ꯆꯣꯡꯂꯝ ꯆꯥꯈꯤꯗ꯭ꯔꯦꯗ꯫ ꯁꯨꯛ ꯌꯥꯝꯅ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯣꯏꯅ꯫ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯣꯏ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯕꯨ ꯑꯣꯛꯄ ꯊꯣꯛꯂꯛꯇꯕ ꯅꯨꯄꯤ ꯍꯥꯏꯔꯕꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤ ꯅꯨꯄꯤꯕꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯍꯩꯕꯤ ꯑꯈꯣꯏꯕꯤ ꯃꯥꯟꯕꯤꯁꯤ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯔꯛꯑꯦꯕꯁꯤ꯫ ꯍꯩ ꯂꯥꯟꯃꯤꯁꯥ, ꯅꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯍꯜ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯏꯗꯤ? ꯏꯅꯤꯡꯊꯧꯅ ꯏꯅꯤꯡꯊꯧꯕꯨ ꯑꯣꯛꯄ ꯊꯣꯛꯂꯛꯇꯅ ꯃꯌꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯐꯥꯔꯒ ꯄꯨꯔꯛꯑꯣꯏꯗꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯗꯤ꯫ ꯑꯗꯨꯒꯤꯅꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯁꯤ ꯐꯥꯔꯒ ꯄꯨꯖꯔꯛꯂꯤꯕꯁꯤ꯫ ꯍꯩ ꯑꯄꯪꯁꯥ, ꯑꯩꯕꯨ ꯑꯣꯛꯄ ꯊꯣꯛꯂꯛꯇꯕ ꯅꯨꯄꯤ ꯍꯥꯏꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯌꯣꯡ ꯑꯅꯨꯕꯤ ꯃꯥꯟꯕꯤ ꯑꯍꯜ ꯑꯁꯤꯒꯨꯝꯕꯁꯦ ꯅꯠꯇꯦꯅꯦ꯫ ꯑꯄꯪꯖꯥꯎ, ꯁꯟꯊꯤ ꯍꯥꯟꯕ ꯅꯣꯏꯕꯨ! ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯌꯥꯔꯛꯇ ꯉꯪꯗꯨꯅ, ꯍꯩ ꯑꯄꯪꯁꯥ, ꯑꯩꯕꯨ ꯑꯣꯛꯄ ꯊꯣꯛꯂꯛꯇꯕ ꯅꯨꯄꯤ ꯍꯥꯏꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯕꯨ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯌꯣꯡ ꯍꯅꯨꯕꯤ ꯃꯥꯟꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯁꯤꯒꯨꯝꯕꯁꯤ ꯅꯠꯇꯦꯅꯦ ꯑꯄꯪꯖꯥꯎ, ꯁꯟꯊꯤ ꯍꯥꯟꯕ ꯅꯣꯏꯕꯨ! ꯅꯅꯥꯏ ꯈꯪꯖꯍꯧꯗ꯭ꯔꯦ, ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯟꯃꯤ ꯈꯔꯅ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯑꯃꯕꯨ ꯅꯤꯡꯊꯧꯅ ꯁꯅꯥ ꯈꯣꯡꯂꯦꯡꯂꯛꯄꯗ ꯅꯤꯡꯊꯧꯕꯨ ꯑꯣꯛꯄ ꯊꯣꯛꯂꯛꯇꯅ ꯅꯤꯡꯊꯧꯒꯤ ꯌꯥꯇꯪ ꯍꯤꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯏꯉꯥꯂꯩꯅꯤ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯉꯥꯂꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯏꯉꯥꯂꯩ ꯎꯕꯗ ꯍꯔꯥꯎꯕꯅ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯤꯔꯛꯂꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕꯤ ꯅꯣꯡꯃ ꯃꯥꯅ ꯀꯩꯊꯦꯜꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯏꯉꯥꯂꯩ꯫ ꯑꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯏꯉꯥꯂꯩꯒ ꯊꯦꯡꯅꯕꯁꯤꯗ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯗꯤ ꯍꯔꯥꯎꯃꯟꯗꯅ ꯁꯥꯃꯨ ꯃꯊꯛ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯁꯨ ꯏꯉꯥꯂꯩꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯏꯀꯥꯏꯈꯥꯡꯗꯒꯤ ꯁꯥꯃꯨꯗꯨꯗ ꯑꯣꯏꯅ ꯇꯥꯏꯅꯁꯤꯜꯂꯝꯃꯤ꯫ ꯃꯁꯤ ꯁꯥꯃꯨ ꯑꯁꯤꯗꯤ ꯂꯝ ꯍꯦꯜꯂꯤ ꯍꯩ! ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯂꯝꯀꯦꯠꯄꯤꯁꯤ ꯏꯅꯤꯡꯊꯧꯕꯨ ꯑꯣꯛꯄ ꯊꯣꯛꯂꯛꯇꯗꯅ ꯃꯌꯨꯝꯗ ꯂꯩꯔꯝꯕꯗꯒꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯄꯨꯖꯔꯛꯄꯅꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯅꯅꯥꯏꯅ ꯏꯀꯣꯛ ꯂꯩꯕꯥꯛ ꯇꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯕꯨ ꯑꯣꯛꯄ ꯊꯣꯛꯂꯛꯇꯦ ꯍꯥꯏꯗꯅ ꯋꯥꯔꯧꯕꯤꯒꯅꯤ꯫ ꯅꯅꯥꯏꯗꯤ ꯏꯁꯥꯁꯤ ꯉꯝꯗ꯭ꯔꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯑꯣꯛꯄ ꯊꯣꯛꯂꯛꯄ ꯉꯝꯖꯈꯤꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯣ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣ? ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯑꯃꯥꯏꯕꯤ ꯀꯧꯍꯟꯗꯨꯅ ꯂꯥꯌꯦꯡꯍꯟꯖꯒꯦ꯫ ꯂꯥꯏꯑꯣꯡꯗꯨꯕꯨ ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯏꯉꯥꯂꯩ ꯍꯥꯏꯁꯤ ꯀꯗꯥꯏ ꯍꯥꯏꯔꯣꯏꯁꯤ ꯀꯗꯥꯏ ꯂꯠꯂꯠ ꯇꯧꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯃꯃꯥ ꯑꯣꯏꯔꯝꯗꯥꯏꯒꯤ ꯆꯥꯛꯉꯧꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯣꯃꯣꯟꯅꯣꯛꯅ ꯏꯉꯥꯂꯩꯗ ꯌꯦꯡꯂꯝꯕ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯃꯛꯁꯤꯟꯅ, ꯃꯧꯔ ꯅꯪꯁꯦ ꯍꯥꯏꯅ ꯏꯉꯥꯂꯩꯕꯨ ꯈꯣꯡꯗꯒꯤ ꯇꯣꯟꯐꯥꯎ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏꯈꯩ ꯏꯉꯥꯂꯩꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗ ꯂꯨꯞꯂꯤꯉꯩ ꯏꯉꯥꯂꯩꯒꯤ ꯐꯤꯖꯦꯠ ꯑꯗꯨꯗꯤ ꯎꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯏꯉꯥꯂꯩꯅ ꯃꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕꯗꯨ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯇꯧꯗ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯃꯧ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯁꯛꯍꯦꯜꯂꯕꯤ, ꯅꯪꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯅꯤꯡꯊꯧ ꯑꯩꯁꯤꯕꯨ ꯉꯥꯎꯈ꯭ꯔꯦ꯫ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯒꯤ ꯅꯁꯛ ꯈꯪꯂꯛꯄ꯫ ꯅꯣꯡꯃ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯩꯊꯦꯜꯗ ꯎꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯅ ꯁꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯤꯡ ꯂꯩꯐꯝ ꯈꯪꯗꯕꯅ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯉꯁꯤꯗꯤ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯅ ꯁꯛꯍꯦꯜꯂꯕꯤ ꯆꯠꯂꯁꯤ, ꯑꯩꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ꯫ ꯅꯪꯅ ꯄꯥꯝꯕ ꯁꯅꯥ ꯂꯤꯀꯣꯟ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯦ꯫ ꯅꯅꯤꯡ ꯇꯧꯅ ꯅꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯄꯨꯡꯌꯣꯝ ꯌꯣꯝꯗꯨꯅ ꯃꯤꯅꯥꯏ ꯃꯤꯁꯟ ꯀꯌꯥꯒ ꯊꯧꯒꯜ ꯇꯧꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯔꯣ ꯂꯥꯛꯑꯣ꯫ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯋꯥꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯋꯥꯅꯤ꯫ ꯑꯩꯒꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯈꯣꯏꯗꯥꯈ꯭ꯔꯦ꯫ ꯅꯪꯕు ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯑꯩꯅ ꯄꯥꯝꯂꯛꯄ ꯄꯣꯠꯁꯛ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯒꯦ ꯐꯪꯗꯅ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯀꯗꯕꯅꯤ꯫
haina ingalai masana yadrabasu ningthau puknoina ingalaibu phaduna unaba thaurang laklammi aise ipuroi ba leirabi aibu phagan aibu thado kana kana lege aibu mukta kanbiyo aibu mukta kanbiyo haina ingalai kaptuna magi mateng pangbiyo haina haise adubu tiliba miyam aduna ingalai gi mateng phana pangninglabasu ningthau puknoi bu kibana ningthau gi mayokta leiduna ingalai gi mateng pangma ngamlamde asomna ningthau puknoina ingalai bu namdana pharaga sana konung tamna puki leibak ado ingalai bu ningthau na phaduna puki bagi wari na wawa laurami konung adudana kamdauri ingalai maru lukthana kapli manak adudana ningthau puknoina ingalai bu sangli kaya da nungsiribuna yimni masak ipha phazagai sut sut ke kaptana tawise masak phazabi nupi na bu tawradi ipha da phazai haiduni kappa phau hek phazai tawise kap kanu kaidawroge aigi sanabi nangna kappado ai yengbu nungaide si to kap kan nangna kappa uraga aigi thamoise bere bere pe thari haiwani toplusi kaidawrage nangbu kaplanu adumna kaptan leiraga kari kanadoi adugi saruk aina haribasidu yaw aina haribasibu nangna yaraba nangi punsido nungaina leigadoi kanagi sana lupa phasa phasa phizet leiteng set chabadagi hendoroktan nangi pibuk nungda naupuriba angang adu aigi isa natrabasu hayeng angang aduna taibong pharaklaga sauba sare pharaba kan aigi ningthau kubam sifauba sinagadoribani aduna nangne nangamadi taibong phaujibu nasa adugi khallaga aina haibasi yaw maduna nangi aphaba oigani tu urabra nangi namangda lagibu sana lupa sing asi nang pamdabra he saga pangkak oiraba ningthau nangna ibu arang aragna mit thagalaga ai thmoibu nangna laina khudum chaningai badi khakhalu leibak amagi mapi mapa oiraga asuk chaukhata licha ningthau ningami matago ipuroi ba leirabi maugi singda chalabi aibu phaduna nangi oini khaliba nangi wakhalon dudi saram chat pa migi wakhalon tasinga nangbu ni tukachi thui ai aigi maidaga matinga sisilei hoi da dubri ai sikana na tin oina zarinida he ningthau ai ba hujik magthado maduna nangi phabu oiga maduna trabati ai ipuroi bagi makutta na thwai da soidana manglaga ha ai bu nangi na puroi bagi makutta thwai soidana manglani adudi ki e kamai tawni ai ri saski ba thak ni e gai harek tu manbra oi su oiroi da bada ai ngonda ki halini gai nangko nasak phazaman bagi aina karimta tawhidrabani athiba nupi goiramlabadi ngasaina khunam asta setchilakladabani tanjaduda ningthaugi manau ibungo poireina yama ningthau kari leiri na oibu wafam amata haizagi asoi phawda lengthok pirakpa yagadra puknoi laklagi chatlamo haibugum ingit tawduna leiriba manai nupi singduda onsillaga hai noi aigi mabemase ningthina set skoi laktana lonaga sienkraba noi oina aina kaisum sangde thamgadabani kham phagani ningthau puknoi inga leina leiba ka tudagi thoklaktuna kari lei yamba ningthauna tawiribasibu kari asumna tawbasibu hongna birib nupies maugi singda salabi yamagi thamoina khoidakhre haidunabu migi mawama puroiba leiribi nupi mabu hekta phapun tawbusidi yamna lanba thabak leibak miyamna khoibu hena hangoi tuka chaningai gi masak aduna nupisi thindokibana phani haina nanaudi khanjai hai nang namu ipa sadana aingonda takna aina aigi aningba pamba tawbada nang na aingonda hangatna wa ngangbagi kari na tik aigi tiktina chati adubu leibak asigi ningthau oiba iyamana asiguma licha saja chatpasidi khajik phaja phati iningthaugi mincha thigani haina aduk nanauna haijabani hai usin nangi na thauna te aina masak phajabi nupi ma purakpasida kallaktana tawisi aina khanglaroi do fare nanauna haribase yabidrabani adubu yamba ningthauna khangbigadabadi ngasi yamba ningthauna phaduna purakliba mauna hasigi mapuroibado atei kanasu nate matam amada sana konu ngasida sarung hanba pham pairamba pamba kairel kaya laina phaduna makyat setuna hakiba kiyamagi loinabini haibasimadi khangjinbi fare adudi nanaum chajaragi hairamduna manau ibungo poirei satki adubu ningthau puknoidi hausik manau ibungo poireina kiyamba haina mingama palambadu tarubadagi masado
ꯑꯁꯥꯕ ꯃꯤꯇꯝꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕ? ꯀꯤꯌꯥꯝꯕ ꯍꯥꯏꯕ? ꯅꯣꯡꯃꯗ ꯁꯔꯝ 100 ꯐꯥꯕ ꯉꯝꯕ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯀꯌꯥ ꯐꯥꯈꯤꯕ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯔꯝꯕ ꯀꯤꯌꯥꯝꯕꯗꯨꯅꯦꯕ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯁꯛꯍꯦꯟꯕꯤ ꯃꯧ ꯅꯍꯥ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯣ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯁꯥꯊꯤꯕ ꯅꯍꯥꯗꯨꯅ ꯃꯥꯒꯤ ꯃꯇꯨ ꯑꯣꯏꯅ ꯐꯥꯔꯨꯕꯒꯤ ꯑꯩꯒꯤ ꯏꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯒꯅꯤ? ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨ, ꯑꯗꯨꯒ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯃꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯊꯤꯡꯖꯤꯜꯂꯨ꯫ ꯑꯗꯨꯒ ꯅꯈꯣꯏ ꯂꯤꯔꯨꯡꯇꯦꯟ ꯄꯥꯏꯕ ꯂꯥꯟꯃꯤꯁꯤꯡ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯈꯥꯔꯤꯕ ꯄꯜ ꯃꯊꯛ ꯑꯗꯨꯗꯒꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯇꯝ ꯑꯃꯒꯤ ꯁꯔꯨꯡ ꯍꯟꯕ ꯐꯝ ꯄꯥꯏꯔꯝꯕ ꯀꯤꯌꯥꯝꯕꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩ꯫ ꯃꯥꯕꯨ ꯂꯥꯛꯄ ꯍꯦꯛ ꯎꯕꯒ ꯂꯤꯔꯨꯡꯇꯦꯟꯗꯣ ꯃꯁꯤꯡ ꯈꯪꯗꯅ ꯀꯞꯁꯤꯜꯂꯒ ꯃꯥꯕꯨ ꯍꯥꯠꯇꯣꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯤꯉꯩ ꯂꯥꯟꯃꯤ ꯑꯃ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ! ꯍꯩ, ꯀꯩꯗꯧꯔꯒꯦꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯨ? ꯈꯔꯒ ꯀꯤꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯅꯇꯧꯗꯨꯅ ꯃꯤꯍꯨꯜꯒꯁꯤ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈꯤꯗꯧꯔꯦ꯫ ꯏꯅꯤꯡꯊꯧ, ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯁꯥꯐꯕ ꯅꯨꯄꯥ ꯑꯃꯅ ꯀꯣꯅꯨꯡꯒꯤ ꯍꯣꯖꯪꯗ ꯂꯩꯕ ꯊꯣꯉꯥꯛꯄ ꯂꯥꯟꯃꯤ ꯄꯨꯝꯕ ꯇꯥꯟꯅꯗ ꯂꯣꯏꯅ ꯍꯥꯠꯍꯧꯏ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯏ, ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡꯗꯨꯁꯨ ꯏꯈꯦꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯍꯧꯏ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯁꯤꯗꯅ ꯈꯥꯝꯕꯁꯨ ꯌꯥꯗꯦ, ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯄꯨꯝꯕ ꯃꯥꯒꯤ ꯊꯥꯡꯁꯥꯡꯗꯨꯅ ꯄꯪꯌꯥꯟꯗ ꯌꯥꯜꯂꯒ ꯄꯪꯍꯥꯠꯇ ꯍꯥꯠꯂꯤ꯫ ꯑꯉꯥꯎꯕꯔꯩꯁꯨ ꯈꯪꯗꯦ, ꯋꯥ ꯉꯥꯡꯅꯕꯁꯨ ꯌꯥꯗꯦ꯫ ꯍꯩ, ꯑꯄꯪ! ꯅꯨꯄꯥ ꯑꯗꯨ ꯃꯇꯝ ꯑꯃꯒꯤ ꯁꯔꯨꯡ ꯍꯟꯕ ꯐꯝ ꯄꯥꯏꯔꯝꯕ ꯀꯤꯌꯥꯝꯕꯗꯨꯅꯤꯅꯦ꯫ ꯍꯩ, ꯄꯟꯊꯔꯅꯨ! ꯂꯥꯟꯃꯤ ꯅꯣꯏ ꯂꯣꯏꯅ ꯈꯣꯝꯂꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯎꯁꯨ ꯆꯠꯂꯨ, ꯑꯗꯨꯒ ꯅꯈꯣꯏ ꯂꯥꯟꯃꯤ ꯈꯔꯗꯤ ꯑꯩꯕꯨ ꯉꯥꯛ ꯁꯦꯜꯂꯨ ꯂꯥꯎ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯊꯥꯖꯤꯟꯗꯨꯅ ꯀꯤꯌꯥꯝꯕꯕꯨ ꯍꯥꯠꯅꯕ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯂꯥꯟꯕꯨꯡ ꯑꯣꯜꯂꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯧ ꯅꯍꯥꯒꯤ ꯍꯥꯛꯇꯛꯇ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯏ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯥꯟꯃꯤ ꯈꯔꯅ ꯃꯥꯕꯨ ꯉꯥꯛ ꯁꯦꯜꯍꯜꯂꯝꯃꯤ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯅꯤ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯀꯥꯡꯈ ꯃꯈꯥꯗ ꯆꯪꯗꯨꯅ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯕꯁꯨ ꯀꯥꯡꯈꯁꯤꯗ ꯂꯣꯠꯂꯕꯗꯤ ꯂꯩꯇꯕ ꯃꯥꯟꯗꯅ ꯃꯔꯥꯏꯅ ꯆꯠꯆꯈꯤꯁꯅꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯀꯥꯡꯈꯗ ꯄꯥꯛꯊꯔꯒ ꯑꯃꯨꯛ ꯌꯦꯡꯂꯛꯅꯒꯅ ꯀꯝꯗꯧꯕ? ꯅꯠꯇꯦ, ꯑꯩꯕꯨ ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯍꯧꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯅꯦ? ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯄꯅ ꯍꯦꯟꯅ ꯐꯔꯅꯤ ꯍꯥꯏꯅ ꯁꯟ ꯁꯥꯗꯨꯅ ꯀꯥꯡꯈꯗꯒꯤ ꯊꯣꯔꯛꯂꯒ ꯎꯄꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯣꯠꯂꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗ, ꯃꯥꯅ ꯑꯩ ꯂꯣꯠꯂꯦ ꯈꯪꯂꯔꯣꯏ꯫ ꯍꯩꯁ, ꯁꯥꯒ ꯁꯥꯕꯁꯤ ꯁꯣꯔꯒ ꯐꯨꯟꯒꯦ ꯇꯧꯏꯍꯦ꯫ ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯄꯁꯤꯗꯤ ꯑꯩꯅ ꯀꯔꯤꯅꯨꯡꯒꯤ ꯃꯤꯒꯤ ꯅꯨꯄꯤ ꯐꯥꯔꯨꯕꯗꯣ ꯍꯦꯛ ꯌꯧꯏ ꯁꯩꯗ꯫ ꯃꯤꯒꯤ ꯅꯨꯄꯤ ꯐꯥꯔꯨꯕ꯭ꯔꯥ ꯑꯩꯕꯨ ꯀꯔꯤ ꯁꯥꯔꯤꯁꯦ? ꯊꯋꯥꯏ ꯍꯤꯡꯅꯕ ꯎꯄꯨ ꯃꯅꯨꯡꯁꯤ ꯂꯣꯠꯂꯒ ꯈꯥꯡꯏ꯫ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯃꯄꯥꯜꯗ ꯊꯥꯡ ꯌꯥꯟꯅꯕ ꯃꯤ ꯐꯨꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯀꯥ ꯌꯧꯁꯤꯜꯂꯛꯂ ꯃꯥꯜꯂꯦ, ꯃꯄꯥꯟꯗ ꯐꯨꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯑꯩꯒꯤ ꯂꯥꯟꯃꯤꯈꯩ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ, ꯍꯣꯏꯃ ꯁꯤꯔꯦꯗ ꯂꯥꯎꯔꯤꯕꯁꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯎꯈꯥꯏꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯂꯥꯌꯥꯝ ꯑꯃ ꯁꯣꯟꯗꯨꯅ ꯑꯩꯒꯤ ꯂꯣꯠꯐꯝ ꯁꯤꯃꯗꯤ ꯃꯥꯅ ꯈꯪꯕꯤꯗꯕꯤ ꯃꯁꯤꯇꯪꯗꯤ ꯈꯪꯕꯤꯗꯕꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯎꯄꯨꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯀꯤꯌꯥꯝꯕꯅ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯄꯥꯈꯠꯅ "ꯍꯣꯏꯃ ꯑꯩ ꯁꯤꯔꯦ" ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯀꯤꯌꯥꯝꯕꯕꯨ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯛꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯄꯥꯏꯀꯩ ꯆꯦꯟꯈꯤ꯫ ꯀꯤꯌꯥꯝꯕꯁꯨ ꯃꯃꯤꯠ ꯏ ꯀꯥꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯆꯦꯆꯦꯠ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯂꯩꯃꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯀꯤꯌꯥꯝꯕꯁꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯤꯌꯥꯝꯕ ꯂꯩꯔꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯨꯄꯤꯗ ꯁꯣꯛꯄ ꯅꯤꯡꯊꯧꯗꯣ ꯀꯥꯏꯗ ꯂꯩ? ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯀꯤꯌꯥꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯅ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯅꯨꯄꯤ ꯁꯥꯔꯒ ꯂꯩꯔꯤꯕꯗꯨ ꯀꯤꯌꯥꯝꯕꯅ ꯎꯔꯛꯂꯝꯃꯤ꯫ ꯀꯤꯌꯥꯝꯕ ꯇꯞꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯈꯖꯤꯛ ꯁꯦꯝꯖꯤꯟꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯀꯤꯌꯥꯝꯕ ꯊꯑꯣꯏꯅ ꯍꯪꯒꯦ ꯑꯃ ꯌꯥꯎꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯀꯥꯏꯗ ꯂꯩ? ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯈꯪꯗꯤꯌꯦ ꯑꯩꯗꯤ꯫ ꯍꯦ, ꯅꯃꯥꯏ ꯈꯨꯝꯃꯤꯗꯣ ꯂꯧꯊꯣꯛ꯫ ꯇꯥꯂꯤꯁꯣ, ꯏꯀꯥꯏꯖꯩ꯫ ꯑꯣ, ꯂꯧꯊꯣꯛꯑꯔꯣꯏ ꯅꯪ? ꯂꯧꯊꯣꯛꯑꯔꯣꯏ꯫ ꯃꯤꯒꯤ ꯊꯑꯣꯏꯅ ꯃꯥꯏ ꯈꯨꯝꯂꯤꯕ ꯐꯤꯁꯦ ꯂꯧꯊꯣꯛꯑꯣꯅ ꯁꯨꯝ ꯍꯥꯏꯔꯤꯗꯨꯕꯨ
ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩ ꯄꯥꯝꯃꯤꯔꯕ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯀꯤꯌꯥꯝꯕꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒꯤ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯐꯤꯗꯣ ꯐꯠ ꯆꯤꯡꯊꯣꯛꯈꯤ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯟꯊꯕ ꯇꯧꯗ ꯀꯤꯌꯥꯝꯕꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯕꯨ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯃꯄꯥꯜ ꯇꯝꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯅꯔꯤ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒꯤ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯊꯥꯡꯉꯗꯨꯅ ꯈꯗꯥꯡꯗ ꯊꯝꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯥꯡꯁꯥꯡꯁꯤꯅ ꯅꯨꯄꯤꯗ ꯁꯣꯛꯄ ꯏꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯐꯪꯖꯕ ꯇꯥꯔꯤ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏ ꯀꯤꯌꯥꯝꯕꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯤꯌꯥꯝꯕ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯅꯪꯅ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯄꯥꯝꯖꯗ꯭ꯔꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯒ ꯆꯠꯆꯈ꯭ꯔꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯃꯥꯁꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤꯅꯤ ꯈꯪꯂꯨꯗꯕꯅꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤꯅꯤ ꯈꯪꯂꯝꯂꯕ ꯑꯩꯅ ꯃꯥꯕꯨ ꯐꯥꯔꯒ ꯄꯨꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯤꯠꯆꯤꯅ ꯐꯥꯎ ꯍꯟꯅ ꯌꯦꯡꯂꯝꯃꯣꯏ ꯑꯗꯨꯅ ꯅꯪꯅ ꯑꯃꯨꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯀꯌꯥ ꯄꯤꯌꯨꯒꯦ ꯅꯪꯅ ꯍꯥꯏꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕ ꯑꯩ ꯄꯤꯒꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯒ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯍꯩ ꯂꯩꯒꯨꯝꯅ ꯊꯠꯅꯤꯡꯕ ꯃꯇꯝꯗ ꯊꯠꯇꯨꯅ ꯍꯦꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕ ꯅꯍꯥꯛꯇꯤ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯐꯠꯇꯕ ꯃꯍꯤꯛ ꯅꯪꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯥꯠꯀꯅꯤ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯑꯩꯅꯦ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤꯗ ꯁꯣꯛꯄ ꯅꯤꯡꯊꯧ ꯑꯣꯏꯖꯔꯔꯣꯏ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯦ ꯑꯩꯅꯦ ꯅꯪꯒꯤ ꯅꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯌꯨꯁꯨ ꯍꯥꯏꯖꯒꯦ ꯂꯥꯏ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯔꯁꯨ ꯑꯩꯅ ꯈꯛ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯑꯁ ꯑꯩꯕꯨ ꯇꯁꯦꯡꯅ ꯁꯤꯗꯧꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯇꯟꯗꯧꯅ ꯇꯟꯈ꯭ꯔꯦꯗ ꯑꯩꯅ ꯁꯤꯗꯣꯏꯁꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯕꯨ ꯅꯨꯄꯤꯗ ꯁꯣꯛꯄꯨꯕꯒꯤ ꯁꯤꯕ ꯀꯥꯏꯗꯨꯗꯤ ꯑꯗꯣꯝꯗ ꯃꯤꯡꯆꯠ ꯊꯤꯈ꯭ꯔꯅꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯁꯤꯡꯁꯤꯅ ꯀꯝꯗꯧꯍꯧꯕ ꯃꯣꯏ ꯊꯅꯝꯃꯒ ꯁꯤꯗꯣꯏꯁꯦ ꯑꯃꯨꯛꯇ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯁꯤꯅꯤꯌꯦ ꯌꯥꯔꯣꯏ ꯑꯩꯁꯦ ꯅꯨꯄꯤ ꯌꯥꯝ ꯆꯣꯞꯃꯟꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯃꯛꯇꯗ ꯃꯤꯒꯤ ꯅꯨꯄꯤ ꯌꯥꯝ ꯄꯥꯝ ꯁꯤꯗꯕꯨ ꯑꯩꯅ ꯁꯤꯗꯅ ꯀꯅꯥꯅ ꯁꯤꯗꯣꯏ ꯀꯤꯌꯥꯝꯕ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯗ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯅꯪꯕꯨ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯔꯒ ꯅꯪꯒꯨꯝꯅ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯤꯡꯊꯧ ꯀꯌꯥꯁꯨ ꯋꯥꯈꯜ ꯇꯥꯕ ꯑꯣꯏꯔꯁꯨ ꯅꯈꯨꯠꯇ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯁꯛꯇꯤ ꯄꯥꯏ ꯂꯩꯔꯦ ꯍꯥꯏꯗꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕꯗꯣ ꯅꯪꯕꯨ ꯉꯝꯕ ꯀꯅꯥ ꯑꯃꯁꯨ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕ ꯅꯪꯕꯨ ꯍꯥꯠꯄ ꯇꯥꯔꯦ ꯍꯥꯏꯅ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯊꯨꯝꯅ ꯊꯤꯟꯖꯤꯟꯗꯨꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯒꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ ꯉꯁꯥꯏꯈꯩ ꯇꯧꯔꯤꯕ ꯄꯨꯝꯕ ꯌꯦꯡꯂꯤꯕꯤ ꯏꯉꯥꯂꯩ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯕꯨ ꯍꯥꯠꯈꯤꯕꯗꯨ ꯎꯔꯒ ꯃꯊꯃꯣꯏ ꯄꯦꯜꯂꯗꯨꯅ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯏꯉꯥꯂꯩꯕꯨ ꯀꯤꯌꯥꯝꯕꯅ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯅ ꯄꯨꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯄꯨꯛꯅꯣꯏꯅ ꯀꯤꯌꯥꯝꯕꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯥꯡꯐꯗꯕꯅꯤꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯟꯖꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯍꯣꯡꯕ ꯀꯌా ꯂꯥꯛꯂꯝꯃꯤ ꯍꯥꯟꯅ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩꯒꯤ ꯂꯩꯉꯥꯛꯀ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯥꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝ ꯄꯤꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯜꯂꯝꯃꯤ ꯂꯩꯕꯥꯛꯀꯤ ꯂꯝꯕꯤ ꯊꯣꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯁꯤꯟꯗꯨꯅ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯑꯐꯕ ꯃꯤꯁꯛꯅ ꯂꯩꯕꯥꯛ ꯉꯥꯛꯂꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯉꯥꯂꯩ ꯑꯃꯗꯤ ꯀꯤꯌꯥꯝꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗ ꯁꯣꯛꯂꯨꯕ ꯅꯤꯡꯊꯧ ꯄꯨꯛꯅꯣꯏꯗꯤ ꯁꯛꯍꯦꯟꯕꯤ ꯃꯧ ꯅꯍꯥ ꯏꯉꯥꯂꯩꯒꯤ ꯍꯥꯛꯇꯛꯇ ꯃꯊ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆꯅ ꯁꯛꯅ ꯁꯣꯟꯅꯍꯧꯏ